Thiba khangdana leiriba Luwangthem Mukesh ki langla langjil Puthokpa Ngamnaba Ahenba security Sijinagadabani haina Republican Party of India RPI Athawale ki National Secretary Maheswar Thounaojam na phongdorakli wafam ase tha asigi taratarukta Thiba khangdana leirakiba Luwangthem Mukesh ki matangda ngarang numidang wairam Manipur Police ki Additional Director General of Police ADGP ga unaduna wari sanaraba matung kaisampat leimazam laikai gi mairapaibi singa mifam ama pangthoklaba matung mahak na paumi da phongdokibane mahak na makata na hai masagi chahi kun khaktang ngairiba Luwangthem Mukesh tha asigi tarataruke nungthel pung ahunga minute tarataruk rom taba adwaida angangba machugi alto car amada Nambol Police Station landana gari thauki haiba CCTV footage tege khangmangam khi loinana car adu nungthelgi pung ahunga minute ni furom taba adwaida Bishnupur Police Station land ki haiba asisu khangmangam le Mukesh ki mobile phone track tawbada Josangtek hariba mafam ase thoklakpa thengnakhi tawbatabu mobile tower amana konba mapam ase kilometer taragi radius oibana Mukesh Josangtek hariba mapam adu yoshinki natraga yosindri haibadi chapchana khangdamtri hojek fawba thiba khangdan leiriba Mukesh Ahenba security sizinaduna phangdana ba thigadabani haina mahak makhata ki forces here in the police department every law forces the security forces security personnel law option below adu angang sige police sa utang kansi yana lagi chai na suri bangang kai khangja bangang nate hoi lamang na re mahak na adu la chatu bagin mafak maram di hoi mahak na hai dagi khangna hoi mangode hamsi phangakanda adu hojik yau haibadi adu film se hojik yaurabanina hojik akoina thanoi si only atai mana kari da chat we know adu chat na wai na big force akoi main priority kai no hai matamda se atai ba force hadu la ai ba force na kan angang di police ong kan si hai du ne ba hajira mi atai wai na ko na phang ta to ya ma ta ne ba kari yo to we no kari chat we no na thang to bu ko hai du di ko ne wai hojik angang si police ong kan si hai du ne